Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau America president election kamla amasung Trump ki laibak hayeng leplagani United States of America USA gi nifutaret super president khanaba mikhan gi akanba lamba taunariba Republican Party gi miref Donald Trump amasung Democratic Party gi miref OIBA Kamala Harris ani gi laibak hayeng khanglagani mikhal asiga mari lenana lamba taunariba miref ani Republican gi Donald Trump amasung Democratic ki Kamala Harris ani na mikhal asigi laibak lepada achoba thodang lawgadariba Pennsylvania yauna maroiba state kayada rally sing pak sana chathanaki hauzik fawbada mikhal asida voter million 70 henbana vote hadakre masi mamangi chahi 2020 da pangthokiba mikhal aduda anganba matamda thadakhiba vote masing million chamaga manga adudagi hanthaba oiri handaki mikhal asida Nevada, Arizona, Georgia, North Carolina, Wisconsin, Michigan amasung Pennsylvania na president gi miref lepada achoba thodang lawgani hairi kariguma mikhal asida miref amana electoral college ki board chaninga humdra fangduna mai pak na bahona bada hairiba state sing asigi manungda ahum suksoi soidna mai pak patangai fade hairi hayeng pangthoka dariba nifutare suba America gi presidential election asigi bon masing mathangi numi November 3 ta thi Major Chief Minister Lado Homana United States ki Indian poli da pangthokpa mifam amada India manung khakta nataba India gi ngamkhai gi wangmada Myanmar amasung Bangladesh ta khundariba Chin Kuki Jogi Miwai Singh amata oina punsin naduna Kuki Jo Singh oiba maning tamalaiba ama semgadabani haina makhong phong na lawkhre Germany sargi wafam asina kha Asia sidam Mara chetaba to khaita ningba singi wakhalon na pungning thogatpa oina thoktuna achoba irang ama lakadra haibagi chingnaba pohale laldo homa gi wangang asi mirai ba ke choba khut amana tungda tongsinduna leibagi mami ama uba phangbagi mathakta masina India Myanmar amadi Bangladesh ki maning tamba lamkhaida akaiba thoktuna lamdam asidana anauba geopolitically Lan ama tholakadra haibagi chingnaba leire US ki Indian policy da pangthokiba mifam ado Major Chief Minister gi wakhalon da Chin Kuki Jo ase kangluf ama khaktagi machil manawni ekhoi to khai na leifam thokte isor gi thawjal degi ekhoi soidana lengak amadi makhada punna leminaduna ekhoi na pamliba nationhood ado phangba ngamgani leiba ama haiba ase da akangna bangam khai ama leiraga so asengba leiba ama hairaga di Chin Kuki Jo sing punna lemina fam thokpani adubu ekhoi gi ayaba amadi apamba gi mayokta leiba ahumda tongan bangam khai manungda Chin Kuki Jo sing thambiri masi ekhoi na yafam thokte culture not amadi lining ama khakki makhada leiminari ba Chin Kuki Jo sing hojik political boundary na machoi leireba su nongmadi lenga amagi makhada amadi ngamkhai amagi manungda punna leiminagani haina phongdoki Major Chief Minister gi maikai degi unified Chin Kuki Jo nation amagi makhada wangang laduna masina India gi awang nongpo state hanadagi tokhai taning ba khulai paiba singi akan ba ihau chathaduna leiriba mafam asida kanglup ki OIBA anauba lan ama thoraknaba mai itpa oina thokle Christian lining chatpa singna mapung oina khundariba India Myanmar amasung Bangladesh ki mafam sing punsilaga Christian singi anauba laiba ama semnaba hotnaba seida miraiba ki santi amana mateng pangsilabra haiba si khananingai oile maramdi Bangladesh ki mafam takra hanagi PM Sheikh Hasina na American mihut amana dharma gi oiba mieng dagi Myanmar Bangladesh India ohum gi lona bangam khai paring asida anauba Christian laiba ama puthoklaga Makogi oiba khongda fam oiba semnaba honari haina phongdokpa leikre masida hena mayek senghalibadi khanongpok Asia gi leibak singda masing yamjadaba religious minority sing masana apamba lining chalhangadabani haina US na kanna lauduna lakhiba sini USA asi hanadagi hauna atopa leibak singda tokhai tabagi yawol ihau hauriba singda American interest fangadaba oiradi mateng pangsenuna Lai haibasi ifong labani matang asida Major Chief Minister Laldo Mana Chin Kuki Jo Singh pun balenga amagi makhada leigadabani haina lauriba seda yamna kupna yengsenuna madugi chanaba khongthang lokhatpa changi maki wangang asi Chin Kuki Jo Singh da apenba pokhalambadi yai adubu India amasung yumlon nariba leibak singda machet makai tarakpa yaba fibam aman lagliba adudi thingnaba honaba hauba tangai fade hai JC ga lenga ka yanaba purak padagi SI Sajan gi hakchang lauduna mathau mangam pangthokre Jirbam da thoki balai bakti bathaudo amada leikidraba sub inspector MD Sajan Kulakpam Janims ki Mirel Sangda leiriba asibakchang JC ga Chief Minister ga wari sanaduna yanaba purak padagi ngasi laukre aroiba mathau mangam pangthoknaba sub inspector sigi hakchang laukiba duga mari lenana joint action committee against the cold-blooded murder of MD Sajan Kulakpam gi convener
Makakmayum Faya Safarna Paumisingda Hai Thasigi Chaychet Anida Jirbam District Mombung Police Outpost Duty Taba Sub Inspector MD Shazan Kulakpam Haiba Asibuma Ki Makataba Constable Amana Nomena Kapani Haibigi Dr. Lakidabani Laibak Tibat Hodo Asigi Matanga Tongan Demand Kaya Yawa Memorandum Amapissinduna Chief Minister Gawari Sanakre Wari Sanaba the Jayshina Taliba demand saying Chief Minister Natabak on Tokani Tazaba Pirak Padagi Asibak Jang Lobani Todo Sida Chenariba Constable Adu Tabak terminate Taunaba Tabak Paikatpa Tanigi Manung the Todo Sigi charge sheet Tangatuna Chenariba Mio Matik Janaba Chairak Piba Amadilay Kidrabasa Inspector Asigi Loina Bidamahaki qualification Gachana Balangaki Tabak Piba Hibana Chingba Wapam Sing Asida Chief Minister Gawari Sanaduna Yanaba Purakibani Masida Natana Police Rule Gimatung in a Lake Drabagi Imung Manungda Matam Chana ex gratia piba haiba wafam su yauri demanding asida yanaba purakpadagi leikidroba sub inspector asigi aroiba mathau mangam ngasi numidang pung 3 tabada mahaki pongnafam yairipok julial tabok pida matik chaba state ki guard of honor piduna pangthoklagani jeshina changsilakliba khongthang singda sagolakhiba pumnamaksu faya safarna thagat phongdorakli